ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯑꯦꯜ ꯈꯣꯝꯅꯣꯝ ꯑꯃꯗꯤ ꯈꯥꯎꯄꯤꯖꯥꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯨꯀꯤ ꯂꯥꯂꯧꯕꯁꯤꯡꯅ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯃꯔꯨꯝ ꯀꯥꯞꯊꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 10 ꯃꯈꯥꯏꯗꯒꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯄꯨꯡ 12 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯦꯡꯂꯦ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯑꯦꯁ ꯈꯣꯝꯅꯣꯝ ꯑꯃꯗꯤ ꯈꯥꯎꯄꯤꯖꯥꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯀꯥꯞꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯤꯑꯣꯏ ꯑꯃꯠꯇ ꯑꯁꯣꯛ ꯑꯄꯟ ꯑꯃꯠꯇ ꯌꯥꯎꯈꯤꯕ ꯂꯩꯇꯦ ꯍꯥꯏꯔꯤ꯫ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯦꯁ ꯈꯣꯝꯅꯣꯝ ꯑꯃꯗꯤ ꯈꯥꯎꯄꯤꯖꯥꯡꯒꯤ ꯑꯦꯔꯤꯌꯥꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯥꯡꯕꯨ ꯆꯪꯁꯤꯜꯂꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯃꯥꯡꯖꯧꯅꯅ ꯂꯩꯔꯝꯕ ꯀꯨꯀꯤ ꯂꯥꯜꯍꯧꯂꯨꯞ UKNAꯒꯤ ꯂꯥꯟꯃꯤꯁꯤꯡ ꯃꯈꯣꯏ ꯂꯩ ꯍꯥꯏꯅ ꯈꯪꯍꯜꯂꯛꯈꯤꯕꯒ ꯂꯣꯏꯅꯅ ꯅꯣꯡꯃꯩ ꯀꯥꯞꯊꯣꯔꯛꯈꯤꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯊꯥꯖꯅꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ AR ꯑꯃꯗꯤ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨꯅ ꯊꯧꯗꯣꯛ ꯊꯣꯛꯐꯝꯒꯤ ꯑꯀꯣꯏꯕꯗ ꯃꯐꯝꯁꯤꯡꯗ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯔꯤ꯫ ꯊꯥꯗꯧ ꯏꯟꯄꯤ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯃꯩꯇꯩ ꯑꯦꯂꯥꯏꯟꯁ ꯄꯨꯜꯂꯒ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯄꯥꯡꯊꯣꯛꯀꯗꯧꯔꯤ꯫ ꯊꯥꯗꯧ ꯏꯟꯄꯤ ꯃꯅꯤꯄꯨꯔ ꯇꯤꯝ ꯑꯃꯗꯤ ꯃꯩꯇꯩ ꯑꯦꯂꯥꯏꯟꯁ ꯑꯅꯤꯅ ꯄꯨꯟꯗꯨꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯦꯟड ꯄꯤꯁꯐꯨꯜ ꯀꯣ-ꯑꯦꯛꯁꯤꯁꯇꯦꯟꯁ ꯏꯟ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯤꯗ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯑꯃ ꯍꯌꯦꯡ ꯅꯨꯡꯊꯤꯜ ꯄꯨꯡ 4:15 ꯇꯥꯕꯗ ꯅ꯭ꯌꯨ ꯗꯤꯜꯂꯤꯒꯤ PT ꯎꯃꯥ ꯁꯀꯔ ꯗꯤꯛꯁꯤꯠ ꯔꯣꯗ ꯇꯤꯟ ꯃꯨꯔꯇꯤ ꯃꯥꯒꯔꯇꯥ ꯂꯩꯕ ꯕꯤꯁꯕꯥ ꯌꯨꯋꯥ ꯀꯦꯟꯗ꯭ꯔꯗ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯑꯍꯣꯡꯕ ꯈꯔ ꯎꯔꯕ ꯌꯥꯏ ꯍꯥꯏꯅ ꯄꯟꯅꯔꯤ꯫ ꯒꯥꯝꯒꯤ ꯐꯥꯏꯠꯗ PRꯒꯤ ꯃꯊꯧ ꯐꯖꯅ ꯍꯧꯈ꯭ꯔꯦ꯫ ꯀꯨꯀꯤꯒꯤ ꯕꯡꯀꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯂꯣꯏꯅ ꯊꯨꯒꯥꯏꯕ ꯍꯧꯈ꯭ꯔꯦ꯫ ꯑꯦꯀꯔ 90ꯗ ꯊꯥꯔꯝꯕ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡ ꯌꯥꯟꯊꯠꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡ ꯌꯥꯟꯊꯠꯇꯨꯅ ꯃꯥꯡꯍꯟꯕꯒꯤ ꯈꯣꯡꯖꯪ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯛꯂꯤ꯫ ꯉꯔꯥꯡꯁꯨ ꯇꯦꯡꯅꯧꯄꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯥꯏꯀꯣꯡ ꯍꯤꯜ ꯔꯦꯟꯖꯀꯤ ꯑꯀꯣꯏꯕ ꯂꯝ ꯑꯦꯀꯔ 90 ꯔꯣꯝꯗ ꯊꯥꯔꯝꯕ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯑꯃꯗꯤ ꯐꯣꯔꯦꯁꯠ ꯗꯤꯚꯤꯖꯟ ꯇꯦꯡꯅꯧꯄꯥꯜꯒꯤ ꯑꯄꯨꯟꯕ ꯀꯥꯡꯕꯨꯅ ꯌꯥꯟꯊꯠꯇꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡ ꯌꯥꯟꯊꯠꯇꯨꯅ ꯃꯥꯡꯍꯟꯈꯤꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯃꯁꯨ ꯂꯧꯈꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯌꯥꯟꯊꯠꯇꯨꯅ ꯃꯥꯡꯍꯟꯈ꯭ꯔꯕ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨ ꯆꯥꯎꯔꯥꯛꯅ OPM KG 250 ꯔꯣꯝ ꯂꯣꯛꯄ ꯌꯥꯒꯗꯕ ꯄꯣꯄꯤꯁꯤꯡꯅꯤ꯫ ꯁꯦꯜ ꯑꯣꯏꯅ ꯄꯥꯔꯒꯗꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 3.25 ꯔꯣꯝꯒꯤ ꯃꯃꯜ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯅ꯭ꯌꯨ ꯀꯩꯊꯦꯜ ꯃꯥꯟꯕꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯀꯣꯖꯤꯝ ꯍꯤꯜ ꯔꯦꯟꯖꯀꯤ ꯂꯝ ꯑꯦꯀꯔ 10 ꯔꯣꯝꯗ ꯊꯥꯔꯝꯕ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡꯁꯨ ꯉꯔꯥꯡ ꯌꯥꯟꯊꯠꯇꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯉꯁꯤ ꯖꯤꯔꯤꯕꯥꯝꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯃꯣꯡꯕꯨꯡ ꯀꯨꯀꯤ ꯚꯤꯂꯦꯖꯗ ꯊꯥꯡꯕꯦꯝ ꯍꯥꯎꯀꯤꯛ ꯀꯧꯕ ꯀꯨꯀꯤ ꯑꯃ ꯆꯤꯡꯗꯒꯤ ꯑꯣꯟꯊꯗꯨꯅ ꯅꯨꯡꯗ ꯌꯩꯁꯤꯟꯗꯨꯅ ꯁꯤꯔꯦ ꯍꯥꯏꯔꯤ꯫ ꯀꯣꯏꯁꯟ ꯂꯤꯛ SO ꯑꯣꯏꯅ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ ꯑꯃꯁꯨ ꯐꯥꯒꯠꯈ꯭ꯔꯦ꯫ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯏꯗꯨꯀꯦꯁꯟ ꯃꯅꯤꯄꯨꯔ ꯀꯣꯁꯦꯝꯅ ꯂꯧꯕ ꯀ꯭ꯂꯥꯁ 12 ꯑꯦꯛꯖꯥꯝꯒꯤ ꯐꯤꯖꯤꯛꯁ ꯁꯕꯖꯦꯛꯀꯤ ꯀꯣꯏꯁꯟ ꯄꯦꯄꯔ ꯂꯤꯛ ꯑꯣꯏꯕꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯁꯨꯄꯔꯚꯥꯏꯖꯔ ꯑꯣꯐꯤꯁꯥꯔ SO ꯑꯣꯏꯅ ꯃꯊꯧ ꯇꯧꯕ ꯀꯣꯂꯦꯖꯀꯤ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ ꯑꯃꯁꯨ ꯐꯥꯒꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯐꯤꯖꯤꯛꯁ ꯁꯕꯖꯦꯛꯀꯤ ꯀꯣꯏꯁꯟ ꯂꯤꯛ ꯑꯣꯏꯕꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯑꯣꯖꯥ 3 ꯐꯥꯒꯠꯈꯤꯕꯒ ꯂꯣꯏꯅꯅ ꯏꯝꯐꯥꯜ ꯋꯦꯁtkꯤ CDF ꯀꯣꯔꯠꯅ ꯄꯨꯊꯣꯛꯂꯕ ꯃꯇꯨꯡ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤ ꯂꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ZRAꯅ CDF ꯀꯦꯗꯔ 2 ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯆꯩꯔꯥꯛ ꯄꯤꯐꯝ ꯊꯣꯛꯏ꯫ ꯂꯥꯛꯂꯤꯕ ꯃꯥꯔꯆ 9ꯗꯒꯤ ꯍꯥꯏꯋꯦ ꯌꯥꯎꯅ ꯃꯅꯤꯄꯨꯔꯒꯤ ꯂꯝꯕꯤꯁꯤꯡꯗ ꯃꯤꯌꯥꯝꯅ ꯃꯍꯧꯁꯥꯒꯨꯝꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯍꯜꯂꯒꯅꯤ ꯑꯃꯗꯤ ꯌꯥꯍꯟꯅꯕ ꯊꯕꯛ ꯊꯧꯔꯝ ꯂꯧꯈꯠꯅꯕ ꯏꯟꯗꯤꯌꯥꯒꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔꯗ ꯌꯥꯊꯪ ꯇꯥꯎꯊꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯤꯐꯝ ꯑꯃ ꯍꯧꯈꯤꯕ ꯃꯥꯔꯆ 4ꯗ ꯒꯚꯔꯅꯔꯅ ꯀꯧꯕ ꯃꯤꯐꯝꯗ ꯃꯔꯤ ꯂꯩꯅꯕ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯈꯟꯅꯈꯤꯕꯒꯤ ꯄꯥꯎꯁꯤꯡ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯝꯒꯅꯤ ꯈꯜꯂꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯆꯍꯤ 2 ꯐꯥꯔꯛꯀꯗꯧꯔꯕ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯤꯇꯩꯁꯤꯡꯗ ꯆꯠꯊꯔꯛꯄ ꯂꯥꯜꯒꯤ ꯆꯩꯊꯦꯡ ꯅꯪꯂꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯃꯔꯨꯑꯣꯏꯅ ꯃꯩꯇꯩꯁꯤꯡꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯋꯥꯐꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯄꯒ ꯂꯣꯏꯅꯅ ꯃꯥꯔꯆ 9ꯗ ꯃꯍꯧꯁꯥꯒꯨꯝ ꯍꯥꯏꯋꯦꯁꯤꯡꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯅꯤꯡꯕꯒꯤ ꯃꯃꯤ ꯆꯥꯎꯅ ꯇꯥꯔꯛꯂꯕꯁꯨ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ ꯆꯦꯟꯗꯕ ꯇꯦꯔꯣꯔꯤꯁꯀꯤ ꯊꯕꯛ ꯀꯌꯥꯃꯨꯛ ꯆꯠꯊꯔꯤꯕ ꯀꯨꯀꯤꯁꯤꯡꯅꯗꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯄꯨ ꯁꯤꯡꯅꯗꯨꯅ ꯂꯣꯒꯤ ꯋꯥꯡꯃꯗ ꯋꯥꯐꯝ ꯀꯌꯥꯃꯨꯛ ꯐꯣꯡꯗꯣꯛꯄꯒꯤ ꯃꯊꯛꯇ ꯏꯟꯗꯤꯌꯥꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯒꯅꯤ ꯍꯥꯏꯅ ꯐꯣꯡꯅ ꯂꯥꯎꯊꯣꯛꯄ ꯂꯩꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯀꯨꯀꯤꯁꯤꯡꯒꯤ ꯃꯊꯣꯡ ꯍꯨꯛꯇꯕ ꯂꯣꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯒꯅꯤ ꯍꯥꯏꯅ ꯐꯣꯡꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯇ ꯁꯤꯡꯅꯔꯛꯂꯤꯕ ꯑꯁꯤꯕꯨ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯂꯣꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ CSOꯁꯤꯡꯅ ꯀꯨꯀꯤꯒꯤ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯊꯨꯕꯗ ꯆꯩꯔꯥꯛ ꯄꯤꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯇ ꯈꯪꯍꯟꯈꯤꯕꯒꯤ ꯄꯥꯎ ꯇꯥꯅꯔꯛꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯂꯩꯕꯥꯛ ꯑꯃꯒꯤ ꯂꯣꯕꯨ ꯁꯤꯡꯅꯕꯁꯤꯡ ꯑꯁꯤꯕꯨ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯩꯔꯥꯛ ꯄꯤꯍꯧꯗ꯭ꯔꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯤꯡꯒꯤ ꯂꯝ ꯃꯔꯨꯑꯣꯏꯅ ꯀꯨꯀꯤꯁꯤꯡꯅ ꯈꯨꯟꯗꯥꯕ ꯃꯐꯝꯁꯤꯡꯗ ꯏꯟꯗꯤꯌꯥꯒꯤ ꯂꯣ ꯆꯠꯅꯍꯟꯗꯅ ꯊꯝꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤꯡ ꯀꯌꯥꯃꯨꯛ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯑꯃꯕꯨ ꯑꯣꯏꯔꯣ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤꯒꯤ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯆꯠꯊꯗꯅꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯂꯣꯒꯤ ꯑꯣꯏꯕ ꯆꯩꯔꯥꯛ ꯄꯤꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯔꯝꯗꯤ ꯃꯈꯣꯏ ꯑꯁꯤ ꯃꯤ ꯑꯣꯏꯔꯕꯁꯨ ꯁꯥ ꯉꯥꯒꯤ ꯋꯥꯈꯜ ꯆꯦꯟꯕ ꯑꯆꯨꯝꯕ ꯃꯁꯛ ꯈꯪꯗꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯑꯣꯏꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯕꯁꯤꯡ ꯑꯣꯏꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯣꯏꯕ ꯃꯔꯝꯅ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯑꯊꯨꯕ ꯃꯇꯝꯗ ꯈꯪꯍꯟꯕꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯑꯐꯕ ꯊꯧꯗꯥꯡ ꯑꯣꯏꯒꯗꯕ ꯃꯥꯜꯂꯤ꯫ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2018ꯒꯤ ꯃꯦ 3ꯗꯒꯤ ꯆꯠꯊꯔꯛꯄ ꯂꯥꯜ ꯑꯁꯤꯗ
kanana lanba heli amadi kanana achumano haibadu haukiba matamda khanglamdrabasu ngasidi India lengakna mayek sengna khangdrabadi democracy chatpa lebak ama oibagi wahantok leitabaga chap manare haibada haimanba thokloi khali maramdi haukiba numit kharanigi mamangda state asigi maitaigi khulngakpa singna India gi democracy bu ikai khumnaba oina state asigi governor gi yatang matung inna lona yadana pairiba khulai sing matam tharaga pikhalangnaba khanganbagi matung inna yamlaba makal makha kayagi khujukulai sing mari leinaba department da sinakiba leikrabani maram aduna ngasigi PR leiraba state asida lona yadaba wangang sangang teng maning tamna makhatana ngangdanaba maralgi matung inna haukiba numit kharanida India lengakpu singna duna ngangkiba sing maruoina kuki sing asibu maralgi matung inna chairak pifam thoi Sengmaida ngasi gari huran ye tawramba ma phare kuki singa samnarambagi phone da text voice kaya yaurame hairi Amit Shah Assam da lakadauri numit humni gi khongchata Union Home Minister Amit Shah lakliba March 13 da Assam da lakadauri khongchat asigi manung channa March 13 da Assam da tunglaga Assam gi Dergonda laiba Police Academy da ahing yare kani hairi mathangi numit March 15 da North East State singi Governor amadi Chief Minister singi oiba mifam ama pangthokani tungda Guwahati da ahing yare laba matung March 13 da Assam gi Kordar da All Bodoland Student Union gi convocation da saruk yagani haina pau sina makadari Kuki militant singi khuta takibadagi mari makong khangdana leiriba Anthony amadi Abinachi mathau mangam pangthoklagani kumja lising ani kulhumdoi gi me humdagi chathagiba irang asigi manung chana sahi adugi November 5 da awang sengmaida leiba mamanabagi yumda chatkibadagi lambi lamhangna duna Kuki militant singi khuta takibadagi mari makong khangdana leiriba Ningthaujam Anthony amadi maibam Abinachi aroiba mathau mangam tha asigi kulhumdoida makogi pongnafam lamdam akham awang leikaida pangtholagani hairi ngasi akham awang leikaida leiba Ningthaujam Anthony gi yumda tawdo asigi matangda sengkiba JC Maira paibi amadi lamsang amasong Sengmai Kendra gi apunba club nimpu nitoina punchinduna sengkiba Real United Club Organization ruko gi miusing loinana mafam khangdraba naha ani asigi imung manunga puna chathakiba mifam amada warep asi laukibani ngasigi mifam aduda saruk yakiba ruko gi president Ningthaujam Basanta Kumar nahai kumda lising ani kulhumdoi gi me humdagi chatharakiba irang asigi manung chana sahi adumaki November 5 da awang sengmaida leiba mamanaba amagi yumda chatkibadagi naha ani asigi mari makong khangdana leirakibani Kuki militant singna naha ani asi phakre haibagi pau fangbadagi mathangi numit November 3 ta makoibu tekta kaidana fanghannaba hanagi CMN Birenda Dakshinki Tawdo asigi matangda JC semduna naha ani asigi thawai yauraba hakchang oirabaso imung manungda khuchinnabinaba takchinbada Tarak tabadagi mari makong khangdana leiriba sahi nauriba nahani asigi imung manungda chanaba thabak ama pisinaba takchinkibadasu lengaki maikaidagi pakum amata laktri haina penaba phongdoki Chinland Council amadi Chin National Front Army da Unions of India gi saruk oinaba pau piramle Mizoram gi Rajya Sabha gi MPK Balan Bena mamangi sayolda Myanmar lengaki Chin state satuna Chinland Council amadi Chin National Front Army da Unions of India gi saruk oinaba invitation tawramle hairi hiram asigi matangda di Hindu pause gi report amagi matung ina Mizo National Front ki Rajya Sabha gi MP Banlan Bena hiram asigi matangda hairaduna mahak hokiba February 13 gi Myanmar da laiba Chinland Council ki office amadi company sing da chathagi camp sing da chatki housing Myanmar da lengak ama leitaba asi yenglaga Unions of India da tinanaba khangalangkibani Mizorangi MP asina makha taraduna hai mahaki Myanmar khongchat adu Mizorangi Governor BK Singh amadi Assam Rifles ta pau piramlaga chatpani khongchat asigi matangda Union Home Ministry amadi External Affairs Minister da su pau asi tamlangani haina phongdoragli khulngakpa sing phaba punba haibasi ahum suba nupilalgi paukot pibani kumja lising ani kulhumdoi gi me thadagi kuki singna lan tachilakpadagi Manipur amadi miyangi lan tungak nabagi damakta khulngakpa isa sing thorakpani Chingya tamyada leiriba khulngakpa isa singbu combing operation tawraga fagani haibagi lengaki wafam ahum suba nupilal amagi paukot tharakpani haina lawi khulngakpa sing phaba punba amadi combing operation tawba yaroi haina apunba nupi kunai lamjing mairalup ANKLML Imphal East Yaripok Part 1 na phongdoragli Wafam asing asigi nungtil lup asina sinduna Imphal East ki manun chanba Yaripok top Chingtha mathak leikai community hall da pangthokkiba wakan mifam amada mairalup asigi secretary Konthaujam Chanayai na phongdokibani
ꯁꯅꯥꯌꯥꯏꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2018ꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯁꯤꯄꯥꯍꯤꯁꯤꯡ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯅ ꯃꯈꯣꯏꯅ ꯏꯔꯥꯡ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯑꯣꯏꯔꯝꯂꯕꯗꯤ ꯉꯁꯤꯒꯤ ꯈꯨꯜꯉꯥꯛꯄ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡ ꯑꯁꯤ ꯊꯣꯔꯛꯂꯝꯗꯕ ꯌꯥꯏ꯫ ꯁꯦꯟꯇ꯭ꯔꯦꯜ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯅ ꯃꯇꯝ ꯆꯥꯅ ꯆꯨꯝꯅ ꯅꯤꯡꯊꯤꯅ ꯃꯊꯧ ꯇꯧꯗꯕꯗꯒꯤ ꯃꯤꯌꯥꯝꯒꯤ ꯂꯟ-ꯊꯨꯝ ꯃꯥꯡ-ꯇꯥꯛꯄ, ꯃꯤꯁꯤ-ꯃꯤꯅꯥ ꯍꯦꯟꯖꯤꯜꯂꯛꯄꯗꯒꯤ ꯃꯍꯩ-ꯃꯁꯤꯡ ꯇꯝꯖꯗꯨꯅ ꯂꯩꯖꯒꯗꯕ ꯑꯩꯈꯣꯏꯒꯤ ꯏꯆꯥ-ꯏꯅꯥꯎꯁꯤꯡ ꯀꯌꯥ ꯃꯅꯤꯄꯨꯔ ꯀꯟꯅꯕꯒꯤꯗꯃꯛ ꯊꯣꯔꯛꯇꯨꯅ ꯆꯤꯡꯖꯥꯎ-ꯆꯤꯡꯌꯥ ꯀꯌꯥꯗ ꯈꯨꯜ ꯉꯥꯛꯄꯒꯤ ꯊꯕꯛ ꯇꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯏꯔꯥꯡ ꯑꯁꯤꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯅꯨꯡꯗ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯊꯤꯔꯗꯨꯅ ꯃꯅꯤꯄꯨꯔ ꯃꯨꯠꯊꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯈꯨꯜ ꯉꯥꯛꯄꯁꯤꯡꯅ ꯊꯣꯔꯛꯇꯨꯅ ꯈꯨꯜ ꯉꯥꯛꯂꯝꯗ꯭ꯔꯕꯗꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯁꯤ ꯃꯨꯠꯂꯝꯕ ꯌꯥꯏ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯂꯩꯉꯥꯛꯅ ꯈꯨꯜ ꯉꯥꯛꯄꯁꯤꯡ ꯐꯥꯒꯅꯤ, ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯇꯧꯒꯅꯤ ꯍꯥꯏꯔꯛꯄ ꯑꯁꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯑꯍꯨꯝꯁꯨꯕ ꯅꯨꯄꯤ ꯂꯥꯜ ꯑꯃ ꯊꯣꯔꯛꯅꯕꯒꯤ ꯄꯥꯎꯀꯣꯠ ꯇꯧꯕꯅꯤ ꯍꯥꯏꯅ ꯂꯧꯏ꯫